BTL Films Productionꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯤꯅꯨꯡꯁꯤ ꯃꯉꯥꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕꯤ ꯅꯦꯔꯦꯇꯔꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯕꯣꯌꯥꯏꯅ: ꯃꯦꯗꯥꯝ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯀꯅꯥꯗ ꯁꯥꯎꯔꯤꯅꯣ? ꯁꯟꯖꯨꯅ: ꯅꯪꯅ ꯀꯗꯣꯝꯗꯩꯅꯣ? ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯕꯣꯌꯥꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯥꯒꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯃꯦꯗꯥꯝ ꯁꯟꯖꯨꯁꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅ ꯍꯪꯕꯗ ꯈꯨꯝꯃꯛꯇꯦ꯫ ꯌꯣꯍꯦꯟꯕꯅ: ꯑꯩꯅ ꯈꯔ ꯉꯥꯡꯈꯤꯕꯅꯤ ꯕꯣꯌꯥꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯟꯆ ꯑꯋꯥꯔ ꯃꯇꯝ ꯌꯧꯁꯜꯂꯛꯂꯕꯗ ꯌꯣꯍꯦꯟꯕ ꯕꯣꯌꯥꯏꯕꯨ ꯀꯧꯔꯗꯨꯅ: ꯕꯣꯌꯥꯏ, ꯃꯌꯥꯝꯒꯤ ꯆꯥꯗꯣ ꯂꯧꯔꯨꯔꯣ, ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯏꯅꯦ ꯕꯁꯟꯇꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯣ? ꯌꯣꯍꯦꯟꯕ ꯅꯣꯛꯂꯗꯨꯅ: ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯕꯣꯌꯥꯏꯅ: ꯐꯅꯤ ꯁꯥꯔ, ꯑꯩ ꯆꯥ ꯂꯧꯖꯔꯨꯔꯒꯦ꯫ ꯕꯣꯌꯥꯏ ꯕꯁꯟꯇꯤ ꯍꯣꯇꯦꯜꯗꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯆꯥ ꯂꯧꯔꯨꯔꯒ ꯌꯣꯍꯦꯟꯕꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ, ꯑꯩ ꯀꯧꯊꯣꯛꯆꯒꯦ꯫ ꯏꯅꯦ! ꯍꯣ ꯏꯅꯦ! ꯆꯥꯒ ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯈꯔꯒ ꯁꯣꯝꯗ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯕꯁꯟꯇꯤꯅ: ꯍꯣꯏ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯏꯕꯦꯝꯃ, ꯅꯪ ꯗꯥ ꯕꯣꯌꯥꯏꯒꯤꯁꯦ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯍꯧꯕ ꯃꯥꯜꯂꯦ, ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯕꯤꯔꯨꯆꯣ꯫ ꯊꯥꯖꯅ: ꯍꯣꯏ ꯏꯃꯥ꯫ ꯗꯥ ꯕꯣꯌꯥꯏ, ꯀꯔꯤ? ꯍꯥꯏꯗꯨꯅ ꯌꯣꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯕꯣꯌꯥꯏꯅ: ꯊꯥꯖ, ꯑꯩꯈꯣꯏ ꯁꯥꯔ ꯏꯕꯥꯅꯤꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯄꯤꯔꯛꯑꯣ꯫ ꯊꯥꯖꯅ: ꯍꯣꯏ ꯗꯥ ꯕꯣꯌꯥꯏ꯫ ꯌꯣꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ: ꯕꯣꯌꯥꯏ, ꯑꯩ ꯁꯛꯁꯦ ꯑꯉꯥꯡ ꯀꯞꯄ ꯊꯦꯝꯕ ꯌꯥꯗꯧ ꯃꯥꯟꯖꯜꯂꯛꯑꯦ꯫ ꯕꯣꯌꯥꯏ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯅꯣꯛꯂꯛꯏ, ꯃꯥꯒꯤ ꯁꯥꯔꯅ ꯊꯥꯖꯗꯅ ꯐꯥꯒꯤꯒ ꯇꯧꯔꯛꯄꯗꯨꯗ꯫ ꯕꯣꯌꯥꯏꯅ: ꯁꯥꯔꯒꯤ ꯂꯦꯝꯖꯕ ꯃꯇꯧ, ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏ, ꯆꯤꯡ ꯂꯦꯝꯂꯕ ꯋꯥꯡ ꯆꯥꯎꯔꯕ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤꯗ ꯁꯥꯊꯤꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯁꯥꯔ, ꯌꯨꯗꯨꯗꯪ ꯊꯛꯄꯤꯗ꯭ꯔꯕꯗꯤ ꯅꯨꯄꯤꯅ ꯀꯤꯕ ꯈꯪꯕꯁꯦ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯌꯣꯍꯦꯟꯕꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯒ ꯑꯃꯨꯛ ꯊꯥꯗꯕꯤꯔꯛꯑꯕꯅꯤꯅꯦ꯫ ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ: ꯗꯥ ꯕꯣꯌꯥꯏ, ꯆꯥꯁꯦ ꯁꯤꯗ ꯂꯩꯖꯔꯦ꯫ ꯆꯥꯅꯕꯁꯦ ꯏꯃꯥꯅ ꯈꯔ ꯍꯥꯞꯄꯛꯑꯦ, ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯁꯥꯔ꯫ ꯅꯠꯇꯦ ꯗꯥ ꯕꯣꯌꯥꯏ꯫ ꯕꯣꯌꯥꯏꯅ: ꯁꯥꯔꯗ ꯍꯪꯂꯁꯨ ꯌꯥꯏꯅꯦ, ꯑꯩꯗꯤ ꯁꯥꯔꯅ ꯌꯥꯔꯗꯤ ꯌꯥꯔꯕꯅꯤ꯫ ꯌꯣꯍꯦꯟꯕꯅ: ꯌꯥꯔꯅꯤ, ꯏꯁꯤꯡ ꯕꯣꯇꯜ ꯃꯆꯥ 2ꯗꯒ ꯄꯤꯕꯤꯌꯨ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯥꯖꯗꯨ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯥꯗ: ꯏꯃꯥ, ꯗꯥ ꯕꯣꯌꯥꯏ ꯍꯣꯏ ꯁꯥꯔꯁꯦ ꯌꯥꯝ ꯍꯩꯅꯗꯦ, ꯃꯁꯛꯁꯦ ꯁꯥꯊꯤꯕ ꯌꯥꯝ ꯃꯥꯜꯂꯤ, ꯏꯁꯤꯡꯁꯦ ꯏꯃꯥ ꯑꯝꯇ ꯄꯤꯕꯤꯔꯨꯒꯦꯔꯥ? ꯕꯁꯟꯇꯤꯅ: ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯈ꯭ꯔꯕ ꯑꯍꯟꯗ ꯀꯥꯏꯖꯗꯕ ꯑꯉꯥꯡ ꯑꯁꯦ ꯅꯪꯅ ꯀꯤꯔꯤꯕꯅꯤꯅꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯁꯨ ꯎꯗ꯭ꯔꯤ꯫ ꯀꯨꯏꯅ ꯏꯃꯥꯅ ꯃꯥꯒꯤꯗ ꯆꯥ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯨꯅ ꯂꯣꯏꯅꯔꯤꯕ ꯑꯉꯥꯡꯅꯤꯅꯦ꯫ ꯏꯃꯥꯅ ꯊꯥꯖꯩ, ꯃꯥ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯇꯦꯀꯣ꯫ ꯊꯥꯖꯅ: ꯍꯣꯏꯕ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯏꯃꯥ ꯍꯧꯒꯠꯂꯅꯨ, ꯑꯩ ꯑꯗꯨꯝ ꯄꯤꯔꯨꯔꯒꯦ꯫ ꯕꯁꯟꯇꯤꯅ: ꯊꯤꯗ, ꯃꯁꯤꯗꯤ ꯃꯤ ꯑꯉꯥꯡ ꯑꯁꯦ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯄꯤꯡꯀꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯨꯟꯗꯔꯤ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯛꯏ꯫ ꯄꯤꯡꯀꯤ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯥ, ꯌꯥꯝ ꯉꯟꯅ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯅꯅꯥꯎ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫
ꯍꯥꯏꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯃꯃꯥꯒ ꯃꯅꯥꯎꯒꯗꯨ ꯐꯝꯍꯜꯂꯤ꯫ ꯏꯃꯥ, ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯁꯨꯟꯗꯔꯤꯅ, ꯏꯕꯦꯝꯃ, ꯏꯃꯥꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯆꯦꯛ ꯆꯠꯂꯨꯕꯅꯤ꯫ ꯏꯆꯥ ꯎꯗꯕ ꯀꯨꯏꯔꯦꯅ ꯆꯪꯉꯛꯄꯅꯤꯅꯦ꯫ ꯖꯦꯝꯁꯅ, ꯏꯆꯦ, ꯑꯩꯈꯣꯏ ꯃꯥꯅ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ꯫ ꯑꯗ ꯑꯩꯅ ꯗꯣꯛꯇꯔꯒꯤ ꯆꯦꯛ ꯌꯧꯁꯜꯂꯛꯀꯗꯣꯔꯦ, ꯑꯗꯨ ꯆꯠꯄꯗ ꯆꯠꯂꯁꯦꯅ ꯍꯥꯏꯔꯤꯅꯤ꯫ ꯄꯤꯡꯀꯤꯅ, ꯏꯃꯥ, ꯅꯪ ꯅꯁꯥ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯅꯅꯥꯎ, ꯅꯪ ꯏꯆꯦꯗ ꯄꯥꯎꯒ ꯑꯝꯇ ꯄꯤꯔꯛꯇꯦꯅ, ꯀꯩꯒꯤꯅꯣ? ꯖꯦꯝꯁꯅ, ꯏꯆꯦ, ꯏꯃꯥꯅ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯥꯗꯨꯅ ꯏꯆꯦꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯕꯤꯕꯗꯨꯗ ꯏꯆꯦꯗ ꯄꯥꯎ ꯍꯥꯏꯔꯗꯤ ꯏꯆꯦ ꯑꯃꯨꯛ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯗ ꯉꯥꯡꯕꯤꯔꯅꯤꯅ꯫ ꯄꯤꯡꯀꯤꯅ, ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯅꯆꯥ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯕꯗꯨꯗꯤ ꯇꯧꯅꯨ꯫ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ? ꯖꯦꯝꯁꯅ, ꯏꯆꯦ, ꯏꯕꯥꯏꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯄꯤꯡꯀꯤꯅ, ꯍꯧꯒꯠꯂꯝꯈꯤꯔꯣꯏ꯫ ꯗꯣꯛꯇꯔꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯅꯅꯥꯎ? ꯖꯦꯝꯁꯅ, ꯏꯆꯦ, ꯗꯣꯛꯇꯔꯗꯣ ꯑꯥꯎꯇꯤꯡ ꯆꯠꯈꯤꯅ ꯌꯦꯡꯂꯛꯇ꯭ꯔꯦ, ꯑꯗꯨꯒꯤꯅꯤ ꯏꯆꯦ ꯍꯣꯏꯗ ꯉꯟꯅ ꯆꯪꯂꯛꯂꯤꯁꯦ꯫ ꯁꯨꯟꯗꯔꯤꯅ, ꯏꯕꯦꯝꯃ, ꯅꯃꯥ ꯍꯣꯏꯗꯤ ꯍꯧꯒꯠꯅꯗ꯭ꯔꯤꯕꯔꯥ? ꯄꯤꯡꯀꯤꯅ, ꯏꯃꯥꯗꯣ ꯍꯧꯒꯠꯂꯝꯃꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯃꯤꯂꯥ ꯌꯥꯍꯧꯔꯛꯏ꯫ ꯍꯩꯃꯥ, ꯏꯅꯝꯃ, ꯅꯣꯡ ꯉꯥꯜꯂꯕꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯄꯤꯡꯀꯤꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯦ ꯗꯣꯛꯇꯔ ꯆꯠꯂꯨꯕꯅꯤ, ꯗꯣꯛꯇꯔ ꯌꯦꯡꯂꯛꯇ꯭ꯔꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯄ꯭ꯔꯦꯃꯤꯂꯥꯅ, ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯖꯗꯦ, ꯅꯣꯡ ꯉꯥꯜꯂꯕ꯭ꯔꯥꯅ ꯍꯪꯕꯗꯅꯤꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯄꯤꯡꯀꯤꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯀꯥꯗ ꯑꯣꯏꯅ ꯐꯝꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯁꯨꯟꯗꯔꯤꯅ, ꯌꯥꯅꯤ ꯌꯥꯅꯤ, ꯁꯤꯗ ꯁꯨꯝ ꯐꯝꯁꯦ, ꯂꯥꯟꯅ ꯐꯠꯇꯅ ꯈꯟꯈꯤꯅꯕꯅꯤꯅꯦ꯫ ꯄꯤꯡꯀꯤꯅ, ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯉꯥꯛꯇꯪ ꯐꯝꯂꯝꯃꯨꯀꯣ꯫ ꯄꯤꯡꯀꯤ ꯆꯥꯛꯈꯨꯝꯗ ꯆꯥ ꯊꯥꯡꯒꯠꯂꯝꯂꯒ ꯃꯄꯨꯔꯣꯏꯕ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯇꯥꯃꯣ, ꯇꯥꯃꯣ, ꯇꯥꯕ꯭ꯔꯣ ꯇꯥꯃꯣ? ꯁꯦ ꯍꯧꯒꯠꯂꯨ, ꯌꯨꯝꯒꯤ ꯏꯃꯥꯒ ꯅꯅꯥꯎꯒ ꯂꯥꯛꯍꯧꯏ, ꯐꯝ ꯂꯩꯍꯧꯔꯕꯅꯤ, ꯁꯦ ꯍꯧꯒꯠꯂꯨ ꯇꯥꯃꯣ꯫ ꯕꯤꯀꯤ, ꯑꯁ, ꯉꯁꯤꯈꯛ ꯌꯥꯍꯧ ꯊꯦꯡꯕꯁꯤꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯔꯦꯗ꯫ ꯄꯤꯡꯀꯤꯅ, ꯊꯣꯛꯄꯤꯔꯛꯑꯣꯀꯣ ꯇꯥꯃꯣ, ꯑꯩ ꯊꯣꯛꯑꯦ꯫ ꯕꯤꯀꯤꯅ, ꯍꯣꯏ ꯍꯣꯏ꯫ ꯕꯤꯀꯤ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯃꯅꯦꯝꯄꯣꯛꯄꯨ ꯎꯅꯕ ꯊꯣꯛꯂꯛꯏ꯫ ꯕꯤꯀꯤ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯄꯣꯛ ꯈꯨꯔꯨꯝꯖꯩ꯫ ꯏꯃꯥ, ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯅꯅꯥꯎ, ꯅꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ? ꯁꯨꯟꯗꯔꯤꯅ, ꯏꯃꯥ ꯁꯨꯝ ꯂꯥꯛꯄꯅꯦ, ꯅꯣꯏ ꯃꯌꯥꯝ ꯎꯗꯕ ꯀꯨꯏꯔꯦꯅ꯫ ꯖꯦꯝꯁꯅ, ꯏꯕꯥꯏ, ꯑꯅꯥ ꯑꯌꯦꯛꯁꯦ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯗꯦ꯫ ꯕꯤꯀꯤꯅ, ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯍꯧꯔꯤ꯫ ꯁꯣꯝꯗ ꯇꯟꯖꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯤꯡꯊꯦꯝꯅ ꯁ꯭ꯀꯨꯜ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ꯫ ꯅꯤꯡꯊꯦꯝꯅ, ꯊꯥꯗꯣꯏ, ꯒꯥꯔꯤ ꯉꯥꯏꯔꯤꯔꯣ? ꯊꯥꯗꯣꯏꯅ, ꯍꯣꯏꯗ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝꯅ, ꯉꯁꯤꯗꯤ ꯈꯔ ꯉꯟꯕ ꯃꯥꯜꯂꯤꯗ, ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅꯗꯕꯅꯤ꯫ ꯊꯥꯗꯣꯏꯅ, ꯗꯥ ꯅꯤꯡꯊꯦꯝ, ꯉꯁꯤꯗꯣ ꯏꯃꯥꯟꯅꯕꯤ ꯈꯣꯏꯗ ꯆꯪꯂꯨꯒꯦ ꯇꯧꯕꯅꯤ, ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯋꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯦꯝꯅ, ꯍꯩꯃꯥ, ꯅꯃꯥꯟꯅꯕꯤꯗꯣ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯊꯥꯗꯣꯏꯅ, ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ꯫ ꯅꯤꯡꯊꯦꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀ꯭ꯂꯥꯁ 9 ꯀꯥꯔꯕꯁꯤꯕꯨ ꯑꯉꯥꯡꯅꯦꯌꯦ꯫ ꯊꯥꯗꯣꯏꯅ, ꯗꯥ ꯅꯤꯡꯊꯦꯝ, ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ? ꯅꯤꯡꯊꯦꯝꯅ, ꯍꯋꯥꯏ ꯆꯥꯔꯛꯑꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗꯨꯕꯨ ꯈꯪꯕ꯭ꯔꯣ? ꯊꯥꯗꯣꯏꯅ, ꯁꯒꯣꯜꯕꯟꯗꯅꯦ, ꯅꯍꯥꯟꯃꯨꯛ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯕꯨꯗꯤ ꯆꯠꯂꯨꯔꯦ, ꯑꯗꯣ ꯃꯌꯨꯝꯗꯣ ꯈꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯅꯤꯡꯊꯦꯝꯅ, ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯅꯇꯣꯝꯇ
ꯃꯤꯒꯤ ꯂꯝꯗ ꯆꯠꯄꯗꯣ ꯀꯤꯗ꯭ꯔꯣ? ꯃꯐꯝ ꯐꯖꯅ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯂꯛꯏ꯫ ꯗꯥꯅꯤꯡꯊꯦꯝ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ? ꯇꯟꯕ꯭ꯔꯥ? ꯅꯤꯡꯊꯦꯝꯅ, ꯍꯣꯏ, ꯌꯥꯕꯨꯗꯤ ꯌꯥꯏ꯫ ꯊꯥꯗꯣꯏꯅ, ꯗꯥꯅꯤꯡꯊꯦꯝ, ꯑꯁꯤ ꯑꯣꯇꯣꯁꯦ ꯃꯤ ꯈꯔ ꯍꯥꯡꯕ ꯃꯥꯜꯂꯦ, ꯈꯥꯝꯁꯦ꯫ ꯅꯤꯡꯊꯦꯝꯅ, ꯍꯣꯏ ꯍꯣꯏ, ꯑꯩ ꯈꯥꯝꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯗꯨ ꯉꯁꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯌꯣꯍꯦꯟꯕ ꯊꯕꯛ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯨꯗ ꯕꯣꯌꯥꯏꯕꯨ ꯀꯧꯔꯛꯏ꯫ ꯕꯣꯌꯥꯏꯅ, ꯁꯥꯔ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯌꯣꯍꯦꯟꯕꯅ, ꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯑꯣ, ꯆꯥꯅꯕ ꯈꯤꯇꯒ ꯂꯧꯕꯤꯔꯛꯑꯣ, ꯈꯤꯇꯪ ꯊꯨꯕꯤꯔꯛꯑꯣ꯫ ꯕꯣꯌꯥꯏ ꯊꯨꯅ ꯌꯥꯡꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯁꯥꯔꯒꯤ ꯆꯥꯅꯕ ꯂꯧꯔꯨꯔꯦ꯫ ꯕꯣꯌꯥꯏꯅ, ꯁꯥꯔ, ꯁꯤꯗ ꯊꯝꯖꯔꯦ꯫ ꯌꯣꯍꯦꯟꯕꯅ, ꯕꯣꯌꯥꯏ, ꯅꯪꯁꯨ ꯐꯝꯃꯨ꯫ ꯕꯣꯌꯥꯏꯅ, ꯍꯣꯏ ꯁꯥꯔ꯫ ꯌꯣꯍꯦꯟꯕꯅ, ꯁ꯭ꯇꯥꯐꯁꯤꯡ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ? ꯕꯣꯌꯥꯏꯅ, ꯁꯥꯔ, ꯃꯊꯪ ꯃꯊꯪ ꯆꯠꯅꯕ ꯍꯧꯍꯧꯔꯦ, ꯂꯣꯏꯕꯨ ꯂꯣꯏꯔꯛꯂꯝꯃꯅꯤ꯫ ꯌꯣꯍꯦꯟꯕꯅ, ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯣ, ꯉꯁꯤꯗꯤ ꯏꯇꯣꯝꯇ ꯄꯥꯏꯕꯁꯦ ꯇꯟꯕꯒꯨꯝ ꯇꯧꯏ꯫ ꯕꯣꯌꯥꯏ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯐꯝꯂꯤ꯫ ꯕꯣꯌꯥꯏꯅ, ꯁꯥꯔ, ꯌꯥꯝꯅꯗꯤ ꯇꯧꯔꯣꯏꯁꯤꯀꯣ? ꯌꯣꯍꯦꯟꯕꯅ, ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯅꯦ, ꯁꯦ ꯁꯤ ꯍꯩꯔꯛꯎꯁꯦ꯫ ꯕꯣꯌꯥꯏꯅ, ꯁꯥꯔ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯌꯣꯍꯦꯟꯕꯅ, ꯕꯣꯌꯥꯏ, ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯥꯏꯌꯨꯗꯅ꯫ ꯕꯣꯌꯥꯏꯅ, ꯁꯥꯔ, ꯑꯩꯕꯨ ꯕꯦꯕꯥꯔ ꯀꯥꯏꯕ ꯇꯥꯔꯣꯏꯗ꯭ꯔꯥ? ꯌꯣꯍꯦꯟꯕꯅ, ꯑꯩꯅ ꯌꯥꯔꯤꯅꯦ ꯕꯣꯌꯥꯏ꯫ ꯌꯣꯍꯦꯟꯕꯗꯨ ꯅꯤꯁꯥ ꯄꯥꯜꯂꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤꯕ꯭ꯔꯥ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤ꯫ ꯕꯣꯌꯥꯏ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯌꯥꯕ ꯏꯔꯩ ꯂꯩꯇꯕꯅꯤ꯫ ꯅꯨꯄꯤꯁꯦ ꯊꯨꯝꯅꯤ, ꯍꯥꯏꯕꯗꯤ ꯑꯃꯗ ꯍꯥꯞꯂꯁꯨ ꯑꯃꯗ ꯊꯥꯛꯂꯁꯨ ꯀꯔꯤꯃꯇ ꯇꯧꯗꯕ, ꯑꯗꯨꯒ ꯍꯦꯟꯖꯜꯂꯒꯅ ꯏꯟꯖꯥꯡꯗꯨ ꯆꯥꯕ ꯌꯥꯗꯕ ꯃꯥꯡꯍꯜꯂꯤꯕꯅꯤꯗꯣ꯫ ꯕꯣꯌꯥꯏꯅ, ꯑꯆꯨꯝꯕꯃꯛꯅꯤ ꯁꯥꯔ꯫ ꯌꯣꯍꯦꯟꯕꯅ, ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ, ꯀꯥꯎꯒꯟꯕꯁꯨ ꯅꯨꯄꯤꯅꯤ, ꯃꯊꯃꯣꯏ ꯀꯟꯕꯁꯨ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤꯅ ꯁꯃꯥꯖꯄꯨ ꯁꯦꯝꯃꯤ, ꯑꯗꯨꯕꯨ ꯕꯣꯌꯥꯏ, ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯃꯗꯤ ꯑꯩꯗꯤ ꯑꯣꯛꯂꯦꯍꯦ꯫ ꯑꯃꯅ ꯑꯗꯨꯝ ꯑꯣꯛꯂꯦ, ꯈꯥꯔꯦꯍꯦ ꯕꯣꯌꯥꯏ, ꯅꯌꯥꯝꯕꯗꯤ ꯅꯨꯄꯤ ꯈꯥꯔꯦꯀꯣ꯫ ꯅꯪꯁꯨ ꯃꯨꯟꯅ ꯌꯦꯡꯖꯧ, ꯆꯦꯛꯁꯤꯜꯂꯨ ꯍꯩ, ꯁꯤꯡꯉꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯌꯣꯍꯦꯟꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯖꯤꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫